Channel asibu yengbiriba khwai panong putaram na oksari ngasigi maro iba pausing pijari. Petrol na lupa tara ko humdoi, diesel liter da lupa tara, sakthong gas na lupa yangkai lebak sinba thungno hengalakani haina laukthokre. Malemgi oina crude oil singi mamal hengalakpuna maram oiraga petrol liter da lupa tara ko humdoi, diesel liter da lupa tara, sakthong gas na LPG cylinder da lupa yangkai ki sangda hayengdega hauna hengalagani haina Union Petroleum and Natural Gas ki Minister na phongdokre. Pao sinhai tha kharagi mamangda malemgi thakta leiriba crude oil dagi phanglakpa senpham asi barrel amada $50 da tathramlaba matung nimit nifuga mangani gi matung da crude oil gi senpham asi khajik englaki masidagi saliba sahi asigi January tha pawbuda crude oil gi senpham asi $40 yaw hairiba senpham asi amuk kakhat amuk kumtha tawbudagi lebak asida petroleum gi product haibadi marketing tawriba company singda sel puthabna maram oiduna petrol diesel amasung sak tonunaba gas ki mamal sing asi hengalakpani hengalakliba senpham sing asi April 9 dagi hauduna lebak sin batungna satnagani haibagi chapchaba pirep laukthokre. Loni haina laukthokraba afasfa 1958 Manipur pumdai laukthokadabani haina mahroi lup taruk na laukthokre. Disturb area ni haina laukthokraba mafamda miyam haunam thanabagi damak India gi parliament na semgat chaba lanmi singda warrant issue tawduna miyoi ama hekta phaba punba phuba kapa amadi otnai bagalunana thi humbagi ahenba thauna piba ek ama oiriba afaspa lising sapan yangkai gi nipan asi Manipurda ngasi phauba sahi lisang sin thamdun lakli masi miyam gi mayokta leiba amsung miyoiba amagi hakpun namthariba ek asi makata na chathadun lakko kaktana tana Union Home Minister na lisingani kunmari gi November secha taraga marida chirol ama thoktuna apaspal 1958 sanadana lerakkiba police station tarapan gi manungda challiba sekmai lamsang damlai jiribam lemukong amadi moirang hairiba police station taruk asida amuk ana afasfa thamjilakpa haibasi miyangi mayoktani haina landam asigi mahiroi lup taruk haibadi MSF Desam kese suk AIMS amadi mahiroi lup amagi president singna kuyek pidun thadrokpa chirol aman hari. Chirol asin makha taraduna lising ani marida ahanba oina police station taruk na konba mafam singda ek asi lokthokibani madugi matung kumja lising ani kunithoi gi April amada police station mapanda ek asi lokthokibagaloina police station tara mangadagi afaswa asi lokthokibani madugi matung lising ani kunumdoi gi March 15 da makata na police station marina kon mafam singdagi afaspa lokthokle haina lauktoki masiga tharaga Manipur gi oina ek asi satnadana lerakiba asi puna police station tarapani nising bayai hokiba September 13 2023 da Manipur lenga ki Home Department hairiba police station tarapan asida natana makata na atai mafam singda disturb area gi status asi October ama 2023 dagi hauduna tha taruk sangdokle haiki adumakpu afasfa 1959 gi nipan gi section 3 gi makhada stena ek asi concentrate haina laukthokraba police station taraga mapan adubu namatlaga center na sahi asimaki November taraga mari 2023 da laukthokraba police station tara nipan dagi police station taruk na konfirm singda amuk anna disturb area oire haina laukthokkibani alemgi lebak singda sunadraba amadi tamthirbai amani hana laukthokrabasu Manipurda makha thana channa bagalona India gi aronba thausil amagi makhada Manipur yauna awang nopok lamdamda thamjinduna mafamsing asida leiriba micham miyam gi hingnabagi hakpu singnaduna lakli sahisa lising musapan marphu gi September gi nipanda Manipur pumbada kibagi masak oiraba egasi matam aduda palamba state government asaran kiduna samjarma misam miyam bu sangnab sahi nipunga asida miot minai mihat mipun gi saitheng kaya singnarakpa aikoi hingnabagi hak namthaduna laklabani asigi mahiroi singi apun malup tarukna mioi bagi asumbagi ihau namthanabagi damak Manipurda thamjirliba afaspa
Act asi leingakna lamdam asidagi pomlog lokthokadabani thokliba irang asibu yengsinanabagi akanba warep lobagi muhutta India leingakna semgatpa khulai paibasingna met 3,2012 dagi hauna angang ahal nupa nupi khaidana tamthina miwat minai kya sathaduna hat khibani lamdam asibu loilamgi khubak manungda ot naiduna sananingba mongda sanabagi mong ama satharakliba asi sahi asigi mas kunthada Ministry of Home Affairs na Police Station taramdoi khak natana Manipur ki kachin koya sinba thungna 2015 gi April amadagi tha taruk phawa disturb area ni haina laukthok tun namduna chanahali semgat chaba loilam sinmi singna ningba apamba miyang kholau namthan bayanaba lujidaba masat mathau pangthoknaba Torokliba Thourang sing asi semdokning mongda semdokpa asi mahirulup tarukna akan mongda yaningdaba phongdok polona tamthirabai asi miyamgi ihau laktingai matam khanabiduna mapung phana Manipur lokthokadabani haiba wafamsu taksilangli Konsa khulda Kukising na sathakhiba crime sing adugi langla langjin achumba phangdriba phawpa Nagasing tumina leiroi dori Tha sigi manga da leimakong army containment manak nakna leiriba Konsa khulda leilon khuldagi masing yamla miyoi singna landarakpa amadi tha asimaki ahumda Kazanga khulda Balpabung khuldagi volunteer singna yum kaya mai thadokibagi thawongbu United Naga Council UNC ansam amasung NWU hariba nagagi lupsing asin akan mongda yaningdaba phongdok lakli UNC ki President NG Lorho ansam ki President TS Angtesang Maring amasung NWU ki President CIS Priscilla Thiumaina punna thadrokpa Cherol amada Konsa Kulgisip amasung chairman yauna khunja kaya tamthina phutha duna chatharkiba thawong adu yamna tamthiba crime makal amani thawong adumak naga lupsingna haksin lawbaga loinana public curfew thambaga loinana security force ki mamangda kanglup amagi miyoisina ka henba thawong sing chatharakpa adu lenga ki authority ki mathakta wahang kaya lakloidabagi maram leite Kanjanga khulda yum kaya maitha kiba asisu yamna tamthiba thongni thodok sing asida kuki so intellectual council na aranba semdok sadok wafam sing phongdrokliba asisu angakpani thawong asi hana silangduna chatharakpani asiguma crime tawriba sing asigi achumba phangdriba phawba naga lupsing asina tumini yengnu leiroi haina wap cherol asida palakli